ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯊꯖꯔꯛꯄ ꯃꯇꯝꯗ ꯑꯔꯥꯟ ꯑꯣꯏ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯥꯊꯖꯔꯛꯂꯒꯦ꯫ ꯅꯣꯡꯃ ꯇꯣꯝꯕ ꯑꯃꯗꯤ ꯔꯥꯙꯥꯔꯥꯅꯤ ꯏꯔꯣꯏꯁꯦꯝꯕꯒꯤ ꯖꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯥꯅꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯤꯉꯩꯗ ꯏꯆꯥꯅꯨꯄꯤꯒ ꯂꯩꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ?" ꯔꯥꯙꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯩꯔꯝꯂꯣꯏꯗ ꯀꯔꯤꯁꯨ, ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯃꯁꯤꯒꯤ ꯃꯇꯝ ꯋꯥꯠꯂꯤ." ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯌꯣꯡ ꯂꯩꯐꯝꯗꯣ ꯌꯧꯔꯛꯂꯦ꯫ ꯌꯣꯡ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯂꯦ꯫ ꯌꯣꯡ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯒꯨꯝꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ, ꯁꯦ ꯆꯥꯎ" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯩꯄꯥꯛ ꯍꯋꯥꯏꯗꯣ ꯂꯪꯁꯤꯟꯗꯨꯅ ꯄꯤꯖꯔꯤ꯫ ꯇꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯥꯙꯥꯔꯥꯅꯤꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯤ꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯒ, "ꯗꯥ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯤꯟꯅꯈꯤꯁꯤ, ꯗꯥꯒꯤ ꯈꯨꯠ ꯃꯣꯖꯥ ꯂꯣꯟꯕꯅꯤ, ꯂꯣꯏꯁꯤꯟꯕ ꯅꯪꯂꯛꯇ꯭ꯔꯦ, ꯈꯨꯠꯁꯥ ꯑꯃꯠꯇ ꯉꯥꯏꯔꯦ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ." ꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯈꯨꯠ ꯃꯣꯖꯥ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯣꯝꯕꯗ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯇꯥꯡ 8 ꯊꯥ 5 ꯏꯪ 2003 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯇꯣꯝꯕ ꯑꯃꯗꯤ ꯏꯉꯣ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯔꯣꯝꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯔꯥꯙꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯙꯥ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯗꯨꯅ ꯃꯈꯥ ꯄꯥꯛꯅ ꯊꯧꯊꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯕꯒꯤ ꯇꯨꯡꯗ ꯂꯝꯕꯤꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯆꯪꯂꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯏꯉꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯝꯂꯩꯃ ꯁꯥꯗꯨꯅ ꯂꯩꯕꯗꯤ ꯄꯥꯝꯗꯦ, ꯌꯨꯝꯂꯩꯃ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕꯅꯤ." ꯇꯣꯝꯕꯅ, "ꯕꯁ, ꯋꯥ ꯂꯣꯏꯔꯦ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯆꯠꯂꯁꯤ ꯃꯣꯏꯔꯥꯡꯂꯣꯝꯗ ꯀꯣꯏꯔꯨꯔꯁꯤ." ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯨꯝꯊꯔꯦ꯫ "ꯅꯪꯒꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯈ꯭ꯔꯁꯤ, ꯍꯌꯦꯡ ꯏꯆꯥꯅꯨꯄꯤꯅ ꯐꯤꯔꯣꯜ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯈꯪꯗꯦ." ꯀꯩꯊꯦꯜ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯐꯅꯦꯛ ꯏꯟꯅꯐꯤ ꯁꯦꯟꯇꯟ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯟꯈ꯭ꯔꯁꯤ, ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯇꯣꯡꯈꯠꯇꯨꯅ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯊꯝꯕꯥꯜꯈꯣꯡꯒꯤ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯇꯣꯝꯕꯅ ꯒꯥꯔꯤ ꯃꯩ ꯃꯨꯊꯠꯂꯤ꯫ "ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ, ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯏꯉꯣꯈꯣꯏꯒꯤ ꯒꯦꯠꯇ ꯈꯥꯝꯂꯦ." ꯁꯥꯟꯇꯥ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝꯅ ꯔꯥꯙꯥꯕꯨ ꯑꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ, "ꯏꯆꯦ ꯔꯥꯙꯥ, ꯑꯩꯒꯤ ꯀꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯁꯤ, ꯑꯩꯒꯤꯗꯤ ꯅꯨꯄꯥꯁꯨ ꯂꯩꯇꯦ." ꯔꯥꯙꯥꯅ, "ꯅꯪꯒꯤ ꯅꯨꯄꯥꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ?" ꯏꯕꯦꯍꯥꯏꯕꯤꯅ, "ꯏꯆꯦ ꯉꯟꯇꯥꯅ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦꯗ." ꯔꯥꯙꯥꯅ, "ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ, ꯑꯁꯨꯛ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ." ꯏꯕꯦꯍꯥꯏꯕꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯑꯩꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕ ꯆꯪꯂꯛꯏ꯫ "ꯅꯪ ꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯣ, ꯑꯩ ꯌꯨꯝꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ." ꯁꯥꯟꯇꯥꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯗꯒꯤ ꯃꯧ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯔꯥꯙꯥꯕꯨ ꯌꯦꯡꯂꯔꯤ꯫ ꯍꯦꯃꯣꯂꯇꯥ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟ ꯐꯦꯡꯂꯤ꯫ ꯍꯦꯔꯣꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯆꯦꯕꯨ ꯁꯪꯂꯤ꯫ ꯍꯦꯔꯣꯅ, "ꯆꯦꯆꯦ, ꯑꯩꯈꯣꯏ ꯕꯥꯒꯤ ꯒꯥꯔꯤ ꯂꯥꯛꯂꯦ." "ꯅꯠꯇ꯭ꯔ ꯃꯥꯜꯂꯦ, ꯍꯦꯟꯗꯣꯛꯇꯨꯅ ꯊꯧꯈ꯭ꯔꯦꯗ. ꯉꯁꯥꯏ ꯕꯕꯥꯅ ꯆꯠꯂꯝꯗꯥꯏꯗꯅꯦ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯨꯝꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯅꯨꯄꯤ ꯄꯣꯔꯛꯄ ꯌꯥꯏ." ꯇꯣꯝꯕꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯇꯨꯅ ꯒꯦꯠ ꯍꯥꯡꯂꯤ꯫ ꯍꯦꯔꯣ, "ꯆꯦꯆꯦ, ꯒꯥꯔꯤꯗ ꯅꯨꯄꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ." ꯍꯦꯃꯣꯅ, "ꯕꯕꯥ ꯃꯊꯟꯇ ꯂꯥꯛꯏꯗ, ꯅꯨꯄꯤ ꯄꯣꯔꯛꯂꯝꯃꯣꯏꯗ." ꯁꯥꯟꯇꯅ, ꯏꯕꯦꯍꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯒ ꯊꯣꯡꯂꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤ꯫ ꯁꯥꯟꯇꯅ, "ꯏꯆꯦ,
ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯁꯥꯒꯩꯒꯤ ꯃꯧ ꯄꯨꯝꯅꯃꯛꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯄꯗꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯅ ꯃꯄꯥ ꯃꯆꯥ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯇꯣꯝꯕꯅ ꯃꯥꯗꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦꯗ, ꯈꯪꯅꯔꯣ ꯅꯃꯥ ꯅꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯙꯥꯅ ꯑꯕꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯏ? ꯍꯦꯃꯣꯅ ꯆꯥꯔꯦ, ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯔꯛꯏ꯫ ꯁꯥꯟꯇꯅ ꯍꯥꯏꯔꯛꯏ ꯍꯦꯃꯣ ꯅꯪꯁꯨ ꯆꯥꯛ ꯈꯔ ꯆꯥꯈꯤꯁꯤ꯫ ꯃꯌꯥꯝ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯔꯥꯙꯥ ꯑꯃꯗꯤ ꯍꯦꯃꯣ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯑꯣ ꯑꯃꯨꯛ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ, ꯏꯆꯥꯅꯨꯄꯤꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤꯗ, ꯃꯥꯡ ꯊꯥꯔꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯛꯃꯤꯟꯅꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯕ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯧꯗꯨꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯏꯃꯥꯒ ꯏꯇꯩꯃꯒꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯇꯃꯨꯕꯤ, ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯒ ꯂꯣꯏꯅꯅ ꯔꯥꯙꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯔꯥꯙꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯔꯥꯙꯥ ꯌꯨꯝ ꯑꯗꯨꯒꯤ ꯗꯥꯔꯤ ꯀꯥꯔꯝꯗꯥꯏꯗ ꯂꯥꯏꯕꯛ ꯀꯠꯆꯔꯗꯨꯅ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯅꯤ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯦꯃꯣꯂꯇꯥꯅ ꯇꯨꯝꯂꯝꯕꯗꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯩꯃꯥ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏꯅ, ꯑꯩꯗꯤ ꯌꯥꯍꯧ ꯊꯦꯡꯇꯣꯛꯈ꯭ꯔꯦ꯫ ꯇꯃꯨꯕꯤꯅ ꯁꯥꯟꯇ ꯈꯣꯏꯒꯤ ꯀꯣꯂꯨꯞꯇꯒꯤ ꯑꯍꯜ ꯑꯅꯤ ꯍꯥꯏꯔꯨꯗꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯊꯥꯔꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯌꯨꯝ ꯔꯥꯙꯥꯒꯤ ꯃꯄꯥꯝ ꯔꯥꯙꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯔꯗꯨꯅ ꯃꯥꯡꯒꯣꯜ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯋꯥꯏ ꯇꯩꯊꯣꯛꯂꯗꯨꯅ ꯊꯝꯂꯦ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯏꯔꯨ ꯁꯥꯗꯦꯡꯖꯔꯗꯨꯅ ꯀꯣꯔꯧ ꯏꯄꯥꯗ ꯉꯝꯖꯕ ꯙꯨꯞ ꯃꯩꯔꯥ ꯀꯠꯆꯔꯕꯒꯤ ꯇꯨꯡꯗ ꯐꯝꯃꯦꯜꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯒ ꯃꯥꯡꯁꯣꯛ ꯊꯪꯕ ꯅꯥꯀꯟꯗꯁꯨ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯊꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯗꯥꯔꯤ ꯃꯄꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯐꯤꯗꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯍꯥꯏꯔꯗꯨꯅ ꯃꯥꯡꯁꯣꯛꯇ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯊꯤꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯩꯔꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯐꯝꯃꯦꯟ ꯐꯛꯇ ꯐꯝꯂꯗꯨꯅ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯅꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯚꯛꯇꯤ ꯑꯃꯠꯇ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯅꯔꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯏꯔꯤꯕꯒꯦ? ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥ ꯄꯣꯛꯄꯒꯦ? ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤꯅꯤ, ꯏꯅꯥꯎ ꯅꯨꯄꯥꯅ ꯄꯣꯔꯣꯝꯄꯥꯠ DC ꯑꯣꯐꯤꯁꯇ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯄꯣꯛꯏ, ꯅꯨꯄꯥ 3 ꯅꯨꯄꯤ 1ꯅꯤ꯫ ꯏꯌꯥꯝꯕ ꯑꯍꯜꯅ ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯔꯤ, ꯃꯥꯗꯤ ꯃꯥꯎ ꯅꯨꯄꯤ ꯅꯔꯁ ꯑꯃ ꯂꯧꯗꯨꯅ ꯃꯥꯎꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯂꯥꯛꯆꯔꯤꯕ ꯑꯩꯅ ꯇꯦꯂꯤꯀꯣꯝꯒꯤ SDO ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯑꯃ ꯇꯧꯖꯔꯤ꯫ ꯏꯅꯥꯎ ꯅꯨꯄꯥꯅ ꯂꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯀꯦꯟꯁꯔ ꯍꯥꯏꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ 2 ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯐꯤꯔꯣꯏꯁꯨ ꯂꯣꯏꯈ꯭ꯔꯦ, ꯌꯥꯔꯕꯗꯤ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯅꯅꯕ ꯑꯗꯣꯝꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯚꯛꯇꯤ ꯇꯧꯖꯔꯤ, ꯖꯣꯏ ꯖꯣꯏ ꯍꯥꯏꯅꯁꯨ ꯈꯨꯔꯨꯝꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥ ꯄꯨꯊꯣꯔꯛꯄꯗꯒꯤ ꯆꯥ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯤ꯫ ꯅꯨꯄꯤ ꯃꯄꯥꯅ ꯑꯉꯥꯡꯒꯤ ꯃꯆꯤꯟ ꯑꯃꯨꯛꯇꯪꯗꯤ ꯍꯪꯗꯨꯅ ꯌꯦꯡꯖꯈꯤꯒꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯄꯤ ꯈꯔ ꯊꯥꯖꯔꯛꯀꯦ, ꯑꯉꯥꯡ ꯑꯗꯨ ꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯉꯥꯡ ꯃꯁꯥꯅ ꯌꯥꯔꯕꯗꯤ ꯅꯨꯄꯥꯅ ꯃꯆꯥ ꯂꯩꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤꯅꯤ, ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯂꯨꯍꯣꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯑꯉꯥꯡꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯅ ꯍꯣꯡꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯃꯄꯥ ꯑꯩꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯤ ꯏꯀꯥꯏꯖꯩ, ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯖꯔꯣꯏ꯫ ꯃꯥꯗꯤ ꯑꯍꯜ, ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯖꯔꯝꯃꯤ꯫ ꯅꯨꯄꯥꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ
ꯌꯧꯈꯤꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯅꯔꯒ ꯀꯥꯏꯅꯈꯤ꯫ ꯅꯨꯡꯊꯤꯜ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯔꯥꯙꯥꯕꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯍꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤ 5 ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ 2-3ꯒ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯝꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ꯫ ꯍꯦꯃꯣꯂꯇꯥ ꯏꯃꯨꯡꯗꯒꯤ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯇꯣꯝꯕꯒꯤ ꯃꯇꯩꯃꯅ "ꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯅ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ꯫ ꯔꯥꯙꯥꯒꯤ ꯃꯆꯦ ꯌꯥꯏꯃꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯍꯦꯃꯣꯂꯇꯥ ꯀꯧꯏ꯫" ꯍꯦꯃꯣꯂꯇꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥ ꯊꯛꯂꯤ꯫ ꯔꯥꯙꯥꯒꯤ ꯃꯆꯦ ꯌꯥꯏꯃꯅ "ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯅꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯂꯩꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯕꯨ ꯊꯝꯂꯣꯏ꯫ ꯏꯕꯨꯡꯉꯣꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯃꯃꯥꯕꯣꯛꯅ "ꯃꯥꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯆꯪꯂꯨꯁꯤ ꯌꯥꯗꯦ꯫" ꯍꯦꯃꯣ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯐꯝꯂꯝꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯔꯥꯙꯥꯒꯤ ꯃꯆꯦ ꯃꯅꯝꯃ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛ "ꯑꯉꯥꯡ ꯑꯅꯤꯅ ꯃꯔꯥꯏꯕꯛ ꯊꯤꯍꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯆꯥ ꯄꯣꯛꯅꯔꯤꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯅꯁꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯙꯥꯒꯤ ꯃꯅꯝꯃꯅ "ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯅꯕ ꯃꯆꯦ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯑꯍꯜ ꯈꯔ ꯂꯦꯡꯕꯤꯔꯛꯂꯣ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯃꯗꯤ ꯑꯍꯜ 2ꯒ ꯂꯣꯏꯅꯅ ꯃꯆꯦ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤ꯫ "ꯑꯉꯥꯡꯗꯤ ꯉꯁꯤ ꯊꯤꯟꯕꯤꯔꯛꯂꯣ, ꯍꯌꯦꯡꯅ ꯍꯩꯖꯤꯡꯄꯣꯠ ꯄꯨꯔꯁꯤ, ꯅꯣꯡꯉꯥꯟꯕꯒ ꯕꯣꯔꯕꯥꯇꯟ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯁꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯂꯒ ꯃꯄꯟꯊꯧꯒꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯍꯜꯁꯤꯡ ꯌꯥꯅꯗꯨꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯆꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯦꯡꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯃꯠꯇ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯥꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯍꯦꯃꯣ ꯑꯃꯗꯤ ꯍꯦꯔꯣ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯉꯟꯇꯥ ꯄꯤꯖꯊꯣꯛꯂꯒ ꯁꯥꯟꯇꯥ ꯍꯣꯏꯗ ꯊꯩꯗꯨꯅ ꯊꯝꯈꯤ꯫ ꯇꯣꯝꯕꯅ ꯃꯆꯥ 2 ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯨꯍꯣꯡꯕꯒꯤ ꯙꯣꯟ ꯕꯦꯟꯀ ꯑꯃꯠꯇ ꯊꯤꯜꯍꯟꯗꯕ ꯃꯈꯩ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯌꯥꯡꯄꯜꯂꯤ ꯌꯧꯕꯗꯒꯤꯗꯤ ꯕꯦꯟ ꯊꯤꯟꯈꯤ꯫ ꯕꯦꯟ ꯈꯣꯡꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝ ꯐꯥꯎꯕ ꯆꯠꯈꯤ꯫ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯌꯥꯡꯄꯜꯂꯤꯗꯒꯤ ꯕꯦꯟ ꯊꯤꯟꯕ ꯂꯦꯞꯂꯒ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯙꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯀꯦꯃꯦꯔꯥ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯂꯥꯁ ꯁꯤꯟ ꯐꯣꯇꯣ ꯑꯃꯇꯪ ꯅꯝꯕꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯍꯣꯡꯕꯒꯤ ꯑꯆꯥꯄꯣꯠ ꯌꯦꯜꯂꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯊꯩꯗꯨꯅ ꯂꯩꯔꯤꯕ ꯍꯦꯃꯣꯂꯇꯥ ꯑꯃꯗꯤ ꯍꯦꯔꯣꯆꯟꯗ꯭ꯔꯁꯨ ꯔꯥꯙꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯐꯣꯇꯣ ꯅꯝꯕ ꯑꯗꯨ ꯌꯥꯎꯔꯤ꯫ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯍꯦꯃꯣꯂꯇꯥꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯆꯥꯛ ꯆꯥꯕ ꯆꯠꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡꯅ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯃꯃꯥ ꯇꯃꯨꯕꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯆꯥ ꯃꯃꯧꯕꯨ ꯄꯨꯗꯨꯅ ꯁꯦꯝ ꯀꯣꯝꯂꯥ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯂꯒ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯟꯊꯧ ꯈꯨꯔꯨꯝꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯟꯊꯧꯗꯤ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯂꯝꯗ꯭ꯔꯦ, ꯀꯣꯃꯥꯗ ꯂꯩꯔꯝꯂꯦ꯫ ꯇꯃꯨꯕꯤꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯈꯣꯏ 3 ꯆꯪꯁꯤꯜꯂꯗꯨꯅ ꯃꯄꯟꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯕꯨꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯆꯦ ꯌꯥꯏꯃꯅ "ꯔꯥꯙꯥ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯂꯦꯛꯇ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯅꯪ ꯆꯥꯛ ꯆꯥꯔꯒꯅꯦ ꯂꯥꯛꯑꯣ꯫ ꯑꯍꯤꯡꯗꯨꯃ ꯂꯦꯛꯂꯒ ꯋꯥꯀꯤꯡ ꯆꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯅꯇꯩꯒ ꯏꯕꯥꯅꯤꯅ ꯊꯤꯟꯕꯤꯔꯒꯦ꯫" ꯇꯣꯝꯕꯅ ꯔꯥꯙꯥꯕꯨ ꯊꯤꯟꯕ ꯍꯦꯔꯣꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯕꯅ "ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯒꯦꯠ ꯍꯥꯡꯗꯨꯅ ꯊꯅꯝꯂꯒꯦ, ꯑꯩꯈꯣꯏ 2 ꯑꯃꯨꯛ ꯆꯠꯂꯒꯦ꯫" ꯍꯦꯔꯣꯅ ꯍꯥꯏꯔꯛꯏ꯫ "ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ, ꯆꯠꯂꯒꯦ" ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥꯅ "ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯂꯒꯦ, ꯕꯕꯥꯒ ꯆꯠꯈ꯭ꯔꯣꯀꯣ꯫" ꯍꯦꯔꯣꯅ ꯆꯠꯈꯤꯕ ꯑꯗꯣ ꯔꯥꯙꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯇꯣꯝꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ
ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯃꯃꯥ ꯀꯥꯏꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯍꯦꯔꯣꯕꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅꯕꯒꯨꯝꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯟꯅ ꯍꯧꯔꯗꯨꯅ ꯒꯦꯠ ꯍꯥꯡꯂꯨꯔꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯁꯨ ꯄꯨꯟꯅ ꯍꯥꯡꯗꯨꯅ ꯊꯝꯂꯦ꯫ ꯃꯆꯦ ꯌꯥꯏꯃꯅ ꯔꯥꯙꯥꯕꯨ ꯉꯟꯅ ꯍꯧꯗꯣꯛꯇꯨꯅ ꯃꯇꯩꯒ ꯂꯣꯏꯅꯅ ꯋꯥꯀꯤꯡ ꯃꯇꯝꯗ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯒꯦꯠ ꯌꯧꯔꯕꯅꯤꯅ ꯆꯪꯈ꯭ꯔꯣꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯪꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯇꯣꯝꯕꯅ ꯔꯥꯙꯥ ꯎꯕꯗ "ꯉꯟꯅ ꯂꯥꯛꯂꯦꯗ, ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯊꯤꯟꯕꯤꯔꯛꯄ꯭ꯔꯥ?" ꯔꯥꯙꯥꯅ ꯉꯟꯃꯜꯂꯤ, ꯆꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯔꯥꯙꯥꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯙꯥꯅ ꯀꯅꯥꯅꯣ ꯈꯪꯗꯕꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯗꯤ ꯑꯩꯕꯨ ꯈꯪꯂꯔꯣꯏ, ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯦꯗꯨꯒꯤ ꯃꯃꯥꯅꯤ ꯑꯩꯁꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤ ꯊꯤꯟꯕ ꯑꯃ ꯌꯥꯎꯔꯛꯄꯅꯤ꯫ ꯒꯥꯔꯤꯁꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯐꯝꯂꯔꯣꯏ, ꯑꯆꯥꯄꯣꯠꯀꯁꯨ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯏꯆꯥꯅ ꯂꯥꯛꯇꯨꯅꯅꯦ ꯏꯁꯨꯁꯤꯡꯒ ꯊꯣꯡ ꯊꯥꯛꯇꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯎꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯏꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ, ꯅꯣꯡꯃ ꯅꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ" ꯍꯥꯏꯔꯝꯂꯒ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯇꯔꯪꯒꯤ ꯂꯥꯏꯖꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯁꯤꯟꯊꯖꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯙꯥꯅꯁꯨ ꯃꯃꯥꯕꯨ ꯊꯤꯟꯗꯣꯛꯂꯗꯨꯅ "ꯏꯃꯥ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ, ꯅꯣꯡꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯒꯦ" ꯍꯥꯏꯗꯨꯅꯁꯨ ꯂꯩꯍꯧꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯃꯇꯝ ꯈꯔ ꯌꯦꯡꯉꯒ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯄꯨꯝꯅꯃꯛꯅ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯝ ꯐꯥꯎꯕ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫